Ngarangdagi Thiba Khangdana Leirakkhiba Kuki Furupki Meeoi ani ngasi thawai yaudraba hakchang oina phangba ngamkri thogdok adugi matangda thijinnaba NIA da Sinaragani haina Chief Minister Yumnam Khemchana phongdokri thokriba thogdok adugi matangda press na phangba tongan pausingi matung inna leikhidraba Meeoi ani thawai Kuki Khuldagi masagi chahi nifurom suraba Thenging baite apokpa leikhidraba Sempau baite amasung Sangkai Khuldagi masagi chahi kuntraga mangarom suraba Thangboimang Khongsai apokpa leikhidraba Kaipau Khongsai kaui makoi animak ngarangdagi Thiba Khangdana Leirakkibani madugi matung Kamjong district ki manung chanba thawai Kuki Khulga naknana leiba umangi saruk singda mafam adugi khunja singna ngasi ayuk Thiba humbagi thabak chathaki maduda Thenging baite amasung Thangbongmang Khongsai gi thawai yaudraba hakchang ani adu panglap lapnadaba mafam singdagi fangbangam kibani makoi ani kanana kari maram gidamak halam libano haiba hojik faubagi oina chap chana khangbangamdri adubu thogdok asina maram oiraga Kamjong Ukrul amasung Kangpokpi district gi tongan mafam singda hena ungkhatnaba yabagi fibam amal lakhalle haina pawasina makatari nakalamaromda Thenging baite amasung Thangbongmang Khongsai anibu hatlambagi thogdok asi NIA da sinaduna thigat halagani loinana leikhidrabagi imung manungda ex gratia su piragani haina ngasi phangkiba budget mifamda Chief Minister Yumnam Khemchana House da phongdoki